Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Manipurda miyamgi sathok sasinda hena kudong sahanabagidamag, Imphaldagi Kangpokpi phauraga mau yawgadaba amadi, Surasanpurdagi Bisnupur phauraga Imphal yorkadaba busing, security gi akan mangaksel thoranga loinana, ngasi ayuk pung mapandagi thaba hauragani. Manipurda haukiba pung kunmarida pulisna akan basisal thorang lokatpadagi, pamdaba thodok amata thokidre, tongan ba jila singda, operation chathabada khusu khulai kayamurum phagalle. Amasung Leibaga sigi rise karada COVID-19 amadi JN1 variant ki case hengalali basi yang laga Manipur da su phiba masi thenganaba akan bathaurang lokalle. Manipurda miyamgi sathok sasinda hena kudong sahanabagidamag Imphaldagi Kangpokpi phauraga mau yawgadaba amadi Surasanpurdagi Bisnupur phauraga Imphal yorkadaba busing security gi akalba ngaksel thoranga loinana ngasi ayuk pung mapandagi thaba hauragani. Surasanpurdagi Bisnupur phauraga Imphal yawgadaba garising security gi akalba ngaksel loinana ngasi ayuk pung mapandagi torbungdagi thaba haugani. Raizagi Transport Director Dr. N.Bedamani Laire Lapumna Thokpa Cherolaman Hai, Ngasijagi Numit Kudingi Sen Bahagadoriba, Imphal Kangpokpi, Maugi Busing, Imphal North A Osidagi Ayupung Mapandagi Thaba Hogani. Senapati Headquarters Kina, Imphal Lomda Sarkadaba Busing Nungtil Pung Ama Makaidagi Thagani. Zeroladuna Makatana, Sarkargi Taurang Asigi Kanaba, Miyam Lobinaba Apil Taurakli. Manipurda Husik Togliba Tangduletadaba Pibam Asinamaram Weraga, Imphal Kangpokpi Mawa Masung Imphal Bisnupur Surasanpur gi lambi singda sathok sasin tawbada khudong sadaba leidiba sikoonaba Rajya Sarkarna akanaba thorang lokhalapani. Rajya gi Chief Secretary Dr. Benit Josina thokpa cherolamagi matung ina Imphal dagi Kangpokpi phauraga mau yoba phawbagi National Highway amasung Imphal dagi Bisnupur phauraga Surasanpur yogadaba highway asi hangdoktuna thamle. Masigidamak akanaba security gi thorang lokhalle. Imphal Kangpokpi Maugi Oina Manipur Police ki IG Zone 3 na yengsingani duga Imphal Bisnupur Surasanpur Highway gi oina IGP Zone 2 na yengsingani hairi. Maragasida Rajya Sarkar na Imphal Kangpokpi Mau Highway hangdoktuna ngasidagi bus alanaba thorang lokhaliba asi Kuki Inpi Sadar Hills na yaningdaba phongdokre. Jerola madalu basin hai Kuki zo Kanglupki Miyoi Singi Mangkiba Lantum Sing Hanjendriba Madi Makoine Imphal Airport Phawbagi Lambida Kudong Thiba Thoktana Sathok Sasin Tawba Yadriba Phawba Highway asida gari sathok sasin tawnaba Sarkarna lokhaliba thorang asi yaba ngamloi. Manipurda haukiba pung kunmarida pulisna akanba ngakselgi thorang lokhatpadagi pamdaba thodok amata thokidre. Rise Police ki control room na thokpa cherola madai Imphal West, Imphal East, Tengnopal, Thobal, Kaksing, Surasanpur, Kangpokpi amasung Bisnupur jila singi singnaba mafam singda police na operation chathaki amadi ain kaina sajalembam bunker sing thugaiduna polam kya phagatki. Kangpokpi jila gi mafam kharada sajalemba bunker sing police na thugaiki. Kaksing jila dagi hand grenade ani yauna pipe gun ani phagat bangamki. Loinana thibu humbagi thabak chathabaduda country made 9 mm carbine ama magazine ama 12 bore rifle ani radio set ama amasung jungle boot kayamurum phagatki. Surasanpur dagi su tongan ba khusu khulai kayamurum phagat bangamki. Police ki cherola duna makhatan hai National Highway Kunthra Taret Imphal Jiribama madi National Highway to Imphal Dimapur lambida pot puba gari mathang sina sani nipunipan amasung sani yangkai mathoi security ki akan mangaksal thorangalena Imphal omda pusilaki. Miyamgi sathok sasinde hena kudong sahanaba masung pamdaba thodok thondanabagitamak checkpoint samani phumdoi hangdoklei. Aranba toba miyoi sani humbadrani thoi phagat bangamki. Miyamna tonga masung aranba video na singba thagalakpada thajibidana hairi. Singnaba leirabadi telephone number 9233-522-822 da pau piraknaba apil tauri. Tabiriba pawasi Akashbani Imphal dagini. Haukiba numit kharani asida lebaga sigi rise kharada COVID-19 namadi JN1 variant ki case hengalali basi yanglaga Manipur da su Imphal Airport ki conference hall da leina asigi matang da airport ki director CPN Kaisingi miyeng makada mifama mapangthokre.
ꯃꯤꯐꯝꯗꯨꯗ ꯗꯥꯛꯇꯔ ꯚꯥꯔꯇꯤ ꯃꯩꯇ꯭ꯔꯝ IDSPꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ COVID-19 JN1 ꯚꯦꯔꯤꯌꯟ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈꯤ꯫ ꯃꯤꯇꯤꯟ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ गृह मंत्री अमित शाह ngarang Chandigarh lupa koti 369 sangna paikhatpa project 9 sangakhre aduga lupa koti 3,300 sangna paikhatkadaba anuba project 3 gi jatra hunkhre thoromadu wa ngangbada gृह मंत्री nai Chandigarh gi oina police gi ahangba phamsing lakadoriba March tha phawgi manungda mention gani masigi manungda sports amasung IT category singi oina police gi thabak lobada akhanaba miyeng thamgani DRDO की मतिंग लेने पाइखट खिबा सेंटर फॉर साइबर ऑपरेशन एंड सिक्योरिटी सु मंत्री नंगरंग संगाखी संसद क्रिमिनल ग मरी लेनाबा अनोबा बिल अहुम पास तौखिबा मतुंग नोंग लेरगा साइबर ऑपरेशन एंड सिक्योरिटी सेंटर श्री अमित शाह न हांगदोखिबा सि यामना अर्थ लई हाइना मियामना पानरी लेबागा सिगी क्रिमिनल जस्टिस सिस्टम दा अहोंग पुरकनबगिदमक प्रधानमंत्री नरेंद्र मोदी की लमसिक मखादा संसदना लो की अखनबा बिल अहुम पास तौखिबनि हाइनासु गृह मंत्री न फोंदोकली लागलिबा जनवरी 23 पांगथोकदबा लेबाग असिगी 85 सुबा गणतंत्र दिवस थोरमदा फ्रांस की राष्ट्रपति इमानुएल मैक्रोन अथोइब मिथुंग ओइना सरुक यारगनी मपाल थोरम मंत्रालयगी सेरोला मनहाई प्रधानमंत्री नरेंद्र मोदी न बाटोन तौबदगी फ्रांस की राष्ट्रपति न थोरम असिदा सरुक यागदबनी लेबाग अनीना तोंगान बहिरमदा तेंगबांग पिनरकपगी 15 सुबा कुमोन थोरमसु लेबाग अनीना पुन्ना पांगथोकमिनगदौरी मथंग सहीगी जुलाई 13 फ्रांस पांगथोकदबा बेस्टिल डे पेरेड प्रधानमंत्री नरेंद्र मोदी सरुक यागनी ngasi phongba pause singi maroiba pausingi dama hauzik nongmai kapam bedamani leire bedamani thagachari dizamni Chief Minister na Navy ki missile destroyer INS ki curtain riser haudokhibagi pau Christmas amasung anowa chahi khudol oina Chief Minister na furup singi library amamam saragani haiba pauna ngasi Manipur da fongnariba pauche singi maroiba pau oina fongba thengnari Lan gi jahaz Imphal gi curtain riser pangthokre Manipur bu sakhang biriba amasung ikai khumna biriba asida aikhoisu tawbimal khangba utpa haisi haina Chief Minister Nongthombam Birena phongdokiba wafamna pongnafam gi ahan headline oina phongli Sana lebakta May 3 dagi leplorba matung MST gi Imphal Senapati bus service ngasidagi amuk hauragani Pau asigi makhada lenga ki order handoknaba kotuna warning tawkre ITLF na Churachandpur border tingzinkre haiba pauna ahan headline oiri Pau che asigi anchor kalamdana Manipur gi yellow fo makhal kungani PB BFRA gi registration fangle haina phongli Sangai Express ta opposition party tarana Safe Parliamentary Democracy gi kongjang jangsin ba hokibagi pau asina ahan headline togduna phongli hairiba pau asi Wenlan pau Sangai Express English edition Imphal Free Press ta su phongba thengnari Naharol gi thaudangda Kanglup ki irangda sokhalaba singi sarkar gi maikeidagi interim relief yanthokpa ngamdabagi governor na CM bu kauduna takhatkre haina anisoba headline oina phongli Ichel Express ta Manipur University da Mathematics ki thoram pangthokhiba amadi mitai pangal singbu scheduled tribe list ta chalhanbina ba Union Home Minister da memorandum pisan kibagi pauche asigi ahan balamai da phongba thengnari Manipur Mail da Christmas amadi anoba chahi lakpagi khudol oina Chief Minister N.Bedamani sakhanglaba phurup Kuntra Marigi Library amamam saragani haina laukthokiba amasung COVID-19 subvariant JN1 gi anoba case kunganithoi state kharada thengnakibagi pau amasu phongba thengnari People's Chronicle da Manipur Naga Youth Organization amadi Imphal Naga Forum na Manipur da leiriba furup khodimakta Christmas ki yaifa paujel pirakpagi pau asi ahan balamai da phongli Manipur News ta ipa ipu singna lebaki damak kathoklaba kaya aduna India na ekhoibu ikai khumnari bani furup khudingi lupa la kuntra changna library saragani haina Chief Minister na phongdoki ba wafam na ahan headline tawri Senapati da phongba Hill Sonbill Express ta Kaisu RK na Nagagi ihan hanba All India Federation Football Match ki Commissioner oiragani amasung Senapati Traffic ta Karong Senapati Town Committee na chaka taruk panba will lock khudol pikre pawasi maroiba paw oina phongba thengnari dizamni Thagachari bedamani aroibada maroiba pawmo Manipur da miyam gi sathok sasin de hena khudong sahnabagi damak Imphal dagi Kangpokpi phawraga mau yogadaba madi Surachandpur dagi Bisnupur phawraga Imphal yorokadaba busing security gi akan bangaksel thorangal wenena ngase ayu pung 8 dagi thaba horagani
Manipur da haukiba pung kunmari da police na akan ba sisil thorang lokatpadagi pamdaba thodok amata thokidre tongan ba jila singda operation chathabada khuzu khulai ke yamrum phagale amasong leibaga sigi raisa kharada covid-19 amadi JN1 variant gi case hengalali basi yanglaga Manipur da su phiba masi thengnana ba akan ba thorang lokhatle paulai sare